Yairipok Azad Golai Dagi houraga Keithelmanbi Phaobagi Lambi asi Sembidabana maram oiraga all Changamdabi clubs coordinating committee na ngasi ahing nongyaidagi tang mangagi ahing nongyai phaoba Pung nifunipangi Bandh Koukhre all Changamdabi clubs coordinating committee na thadurokpa cherolamana hai Yairipok Azad Golai Dagi houraga Keithelmanbi Phaobagi Lambi asi yamna phatre maruoina Changamdabi village da nomakangdana chaliba heavy loaded vehicles singna maram oiraga lambi asi achouba komkut ngakta ngaire lambi asida ana aye kaya hospital tamna pukhalakpada hospital yoba ngamdana siba kaya yaure masigi sumathakta lambi asida accident masing thingamdana thokle lambi asi fauduna chaliba miyam aduki matik awaba mayoknare mari lainaba singna lambi asi sembinaba all Changamdabi clubs coordinating committee amade Tanjimul ulama Changamdabi anina Haukiba tang kuntareta medyagi kuthangda haizakiba laikhrabani adubu ngasi phaoba laingangna midiang changlaktabana maram oiraga Pung nifunipangi banasi kaubane maram aduna Yairipoktagi Keithelmanbi Phaobagi Lambi da lairiba clubs amadi CSO singna banasi saugatpiyo banasida mai iseng ana ayek amadi lining laisonga mari lainaba thabak thoram singdi konsiloi hainasu cherolasina hairi